Pauda miyeng tabir basingbo kurumzari nasi maruba pau. Candidate sena tawada bamadi tawai dapat habak singi matangda DEO na lauthokre. Mikhal gi kodok katak chana khibadagi ST Demand Committee gi action work sing matam kharagi oina tokli hari. Demonetization lauthokibagi matangda center ka RBI board ka thataruk discussion tawki. Paumu chakhane bizari. Lakadawriba April 12 amadi 19 pangthokadawriba 13 laksuba Lok Sabha Mikhalgi Code of Conduct chatnaba hokraba matung Imphal West District ta Mikhal asigidama akanba section tharang lokhatba hokhibaga loinana Code of Conduct lairaba matungda candidate singna tawgadaba masung taroidaba thabak thoram sing District Election Officer DEO na lauthokre ngasi lamphet pata leiba DC Office Complex ki Kombirai Hall da pangthokpa Paugi mifam amada Imphal West ki DC Nawen Pravin na pawmising da haiki Imphal West ta punna polling station chawnga kun marilei haiba polling station asida chatuna yingsiluba matamda lamsang kendragi polling station ani di phibam charandre maram aduna polling station ani asi CEO da che thaduna yingsinbina bakhangan kre loinana polling station chawnga kuni thoidi pot thadaba yari haina lauthokre Polling station private ki oina pung umputara nithoi ki manungda Mikhal ka mari leina bathabak thoram punamak losingadabani Code of Conduct chatnaraba matungda candidate na ayung pung 10 dagi numidang pung 3 fawba loudspeaker sizinaduna meeting tawba yagani hairiba pungpham asidagi hena meeting tawba yaroi model Code of Conduct chatnahalakpada madu thugaiba ekhaiba sing khangalaknaba mobile gi khutangda khangalaknaba apps ama hangdokle Amaromda Hausa Manipur film da azoba role lawriba film star RK Somarendro Kaikusu lakadawriba Mikhal asida mirep oibana maram oiraga mahak yawba film sing thaba utpa mata yararoi DEO amasung CEO gi ayaba yawdana Mikhal ga mari leinaba poster banner amata thetpa yaroi Lairiba candidate singna thorom amada lengaki mari leinaba singa phaminaba yaroi election pangthokadaba numit nini watlingaida Facebook WhatsApp su thinglagani haina mahakna makhatana phongdoki Singi oire singi awatpa adagi den toilet sagadamu ram madagi mayam department wise khaidoga concerned department duna well before the elections sai legada short minimum facilities legada by kan oner teams at the expenditure monitoring bureau, accounting teams, flying squad, the election the Sinagaroba, personal taba, training the round, Coordinating Body of Scheduled Tribe Demand Committee Manipuri Convener L. Romesh Maitain High Committee na taliba demand Manipur lengakna Central Government ta khanganabagi che thanabagi damal Khongjang kaya changsin kre haiba khongjang singi manung chana mass rally chakre Manipur pumbada pung kunthra gi shutdown khongjang chathakre masida natana tampakta leiba yelhong singi hak kanjana bagidama constitutional safeguard piba ngamdriba phawba railways line gi thabak amadi Asian highway nasidagi thimjingani haina warep loki adubu Lok Sabha Mikhal gi model Code of Conduct chatnarapa maramna Mikhal asi loiduba phawba khongjang matam kharagi handokle wafam asi ngasi thangmaibangi ima kunthokhanbi sanglenda leiba STDC gi office da pawmising ga unabada L. Romesh na phongdokhibani Mahakna makata khibada lakliba tang 13 ta Manipuri tongan ba intellectual singa khananinabagi consultation program ama pangthoklagani masidasu recommendation sing loduna recommendation adugi matung ina makata ba khongjang ST status pitiba fawba Code of Conduct loibaga chatharagani amaromda handa pangthokadoriba Lok Sabha gi Mikhal asi constitutional safeguard phangdraba tampaki miyamna boycott of thoi haigi ngarang degi election model Code of Conduct like Kibana Maram Kanda, Lautok Kibanamaram or Kanda, Haikoida, Hana Tingani Haidana Torambasi, election Manung the D, Haidiba process of in a Taliban demand, see, Masi, Taubayaro, the Vanina, Haidipap, Kogi, Ayendegi, Nasidegi,
रेलवे थिंगने तौरबदुदी कोई मतम खरा अदु कोई कोमथोकचरगा कोई इलेक्शन लोइबो फावबदी कोई सिविल राइट डिमांड कमिटी की माइकैदगी कोई मदु मतम खरा कोमथोकपा हाइबसी कोई माइकैदगी थमजरे Joint Administrative Council of All Manipur Trade Union Council M2N All Manipur Garment Employees Organization NGO Manipur Chansilamba Khungjang Lok Sabha Election English Ani Taramapangi Model Code of Conduct Laibana Maram Oiraga Election Loiduba Fauba Matam Kharagi Oina Yethokle Ngasi JAC M2N NGO gi Babu Parada Laiba Office the Pangthokiba Pau Mifam Amada JACSA ki Central Executive Council ki Secretary General Laito Zam Bikena Council Sena Talamba Charter of Demand Kunmadi ki Manunda Government ka Warisana Badaki Charter of Demand Tara Nitwe da Yanaba Buraki Hariba Demand Tara Nitwe Sigi Manunda English Anita Taruki January Amadagi 7 Central Bay Area Yauna Adoption Toba Pithoktana Laiba DDR Kudata Pithopa Manipur State Staff Selection Commission Linkadpa Minimum Wage Revision Toba Service Recruitment Rule Kudimak Amendment Amadi Review Toba Senaching Bayauri Hariba Demand Tara Nitwesi Code of Conduct Asi Hek Chatna Baloibaga Gamena PB Trabadi Makata Khonsang Sing Silagani Haina Laiton Zampikena Funduragli. Tabo no top in there. Tabo no top in Dramatunda, when departmental wise or a campaign or Matunda, when assembly sessions head boy baga, assembly sessions of when head boy baga, when mass casually Laura Kanda installation, something Nina, Taurum Kudumakto, election call up with the Evenina, Bakan Kudimaki installation of something in it, where Mayado. Why about suspend or an elections in Lower Matunda, elections in Matunda call up and the later Matunda of a Taliban demands in genuine demands. Okay, Pangava, Pangribo, the Pachangini. Secretary to Chief Minister Manipurna Thorakpa Cherolama Matung in a Chalibatha March Madi, Matangta April Gioina Chingi Luchin Basing Unava Madi, Miyamgi Mid Lok Sabha Election Elisani Taramapani Model Code of Conduct Chatnakibana Maram Poiraga Pantokaro Heidi. Junior Social Scientist Hub Kapchingna English Ani Kungi February Tam Kunmanga Fauba Chathagadaba Integration Mission Integration of Spirit Mind and Body Educationalist Huidrom Jitin Singhana Aids Kainahal Memorial English School Langmaidun Dagilam Thakre Hub Ki Consultant Aiba Biramangot Bukram Bamna Luchingba Mahiro Singi Kungsat Asida Umangrai Harabagi Wangurulda Yumpam Moiba Yulbu Yuhen Tanabung Mitunba Poster Kapita Ama Manipuramadi Manipuri Wamada Paksana Miyamda Yentokani Konsat Seda Selgi Mateng Panglakiba Simbaso Happy Secretary Jinkai Mayang Nambamna Ikai Kunabasu Ulali. Nase Yopung Tare Minitara Mangarom Tabada Thawa District Police Ki MP Dr. S. Ibomchagi meeting Makada Thawa Police Amadinapi Police Personnel Ki Apun Bakambu Amana Aina Yadaba Mawonda Yusung Mamafam Amatugai Kibagaluna Miu and Yauna Yungang Sung Bada Sizina Batongan Tongan Polam Singaluna Fagat Kre Faraba Miu and Adugi Maming Haikruzam Bikram Singha Sahi Kuntratare Apopa Manau Pungzom Bazara Madi Changamayum Usara Nidebi Chahini Fundoi Apopala Kitraba Tomba Kawi Atopam Awang Kaidagini Makoi Dagi Faga Kiba Yusung Bada Season of Polam Singdi Litter Kungi Plastic Jargon Taramatoi Screen Printing Ugi Frame Ama Kigo Matsugi Rolex Mukama Matusang Nava Gold Color Plastic Packet Mari Masakangdaba Liquid Bottle Ama Aluminium Gi Achoba Chapu Ani Aina Yadaba Yusung Bada Season of Plastic Bottle Ahomni Makoibo Waham Pahon Chathabada Makatana Laishram Dilotama Devi Chahia Hitaru Mampureva Siam Lamdin Laishram Lekai the Labasi Mayum Dagi Fare Mangondagi All Sea Blue Taredasmik Yakai ML Bottle Manga Whiskey Chatret Yakai ML Bottle Kuntramatoi Drygrove Ken Beer Bottle Nipunipan Pare Parabam Yuishin Asi Tawalamadi Kongzom Polista Sinakre Hari MLA Humfuna Amata Oina passed out Kiba Manipur People Bill SN Bibinava India ki President Taksiluna Bangase Manipur Democratic Alliance ki MDA ki Thomi Singh Imphal Thadokre
MDA की थौमिसिंगना इम्फाल थादोकलमदाइदा बागुपरादा लैबा शिवसेना मणिपुर स्टेट यूनिट के ऑफिस पांगथोकपा पाउगी मिफम अमदा MDA की कन्वीनर एन तोम्बीना पाउमिसिंगदा हाइकी MDA ना ममांगदा लाउथोकिबा मणिपुर की MLA हुंपुमकना येतनाबा लैतना पास तौकिबा मणिपुर पीपल बिल इलेक्शन ने तरानिपान असी इंडिया की प्रेसिडेंट SNPB नबा हाजुरनुबा फिरेप लौरपनी Kongchat asida India ki President Prime Minister amadi Home Minister unaduna lamdam segi yel homi kananaba amata ngaiba bill asi thabakta onthoknanaba kana taksilagani all political party ki mihut singnasu bill asi bu pass tawhananaba honabada center da laiba magi party ki leader singna mating pangbinaba honasi haiba khongchat asida kanagumba party ki mihut singna yauzari haibasu MDA na thonglaw na hangli asigum laba lamdam segi luraba tangkak asida political ki khodong chaba lawduna hunnabagi wakhalon thadoksi politics ko na tawsi manipur hana kanana ba honasi mahana makhadan haiki MDA na yelhomi singi khongol mutana ba honari ba asida lamdam segi CSO singna sok mating pangbiduna pungin thawat biu थासेगी मंगागी नोंगाई मतुंग पुंग तरानी 2 मिनिट मंगारोम ताबा मतमदा कंपोपीदा लंबी सेंबगी थबक तौबा भारतीय इंफ्रा प्राइवेट लिमिटेड के लेबर अहोम एनेशियन आना कंपोपी अमदी चंगो बुंगी मरक्तगी फाकिबादो ngaraang midang athengbada senapati mafam amada thadoklamle hairi एनेशियन आना फाजिलुबदगी थादोक्लबा मियोय अहुम अदुदी सगोल तोंगबा लमसोनबी बाजारदगी एम बिजोय चाहे यांखै मंगा यारिपोक टोपदगी के एच गोगेन एलाइस अमुचौ चाहे निपुनिपान अमदी के तेंबा ngasi numitungba matong mongsanggaida leiba Bharatiya Infra Private Limited na taram okrai Tirmana phungdokibada mokoi ahum lalholop asena condition amata yauduna senapati gi mafam amada thadoklambadagi Naga People's Organization na thengnabadagi mafam amada thambiki mokoi bu condition amata yauduna thadokpirakhiba adu miyamna thadokpinaba hairakpadagi thadorokpa oigani mokoi bu fuzaiba amata tawakkhidi haiki private limited gi maikidagi mokoi ahum bu thadokhanaba lawkiba thodang adugidamak nungai phungdokki hairi आइना थिंख्रबा नागा पीपल्स फ्रंट की तरुक सुबह मपो कुमोन थरोम ngasi पार्टी सेगे जनरल हेडक्वार्टर्स मोबाइल बटालियन अमदी यूनिट सिंह अदुगा डिपार्टमेंट खुदिमकता मपुंग फांग पांगथोख्रे हाइना फ्रंट असेगी डिप्यूटी सेक्रेटरी पब्लिसिटी MK मासुंगी चेरोल अमना हाइरी मपो कुमोन थरोम असिदा MNPF की फिराल चिंखतुना इकाई खुनबु उत्पग लोइनना मणिपुर निंगतमगी लानफमदा थवाई काइख्रबा थौबा निंगतम लान मिशिंग मफमदा रिवोल्यूशनरी सैल्यूट पीदुना इकाई खुनबु उत्पगी अखनबा थरोम सो पांगथोकी मपो कुमोन की थरोम सिदा फ्रंट असेगी चेयरमैन जोना मणिपुर की मियाम वेशिया की फ्रेटरनेट आर्म लीडर सिंह अमसों निंगतम लान मिशिंग MNPF फो सवत पिरकपा सिंह बुसु थागलकली ngasi 43 Assam Rifle gi helipad manakta leiba Hops Rehabilitation Center da 43 Assam Rifle na sinduna nungmagi oiba the addiction drive ama pangthokre thormatuda 43 Assam Rifle gi makok thongba officer kaya moregi CSO sing amadi Hops Rehabilitation Center da leiba drug addict oiraba mioi kaya na sarukyaki Thormaduda drug addicted oikraba mioi singbu nisagi paktagi lathok hananaba Assam Rifle ge maikidagi wafam kaya phungdokhi loinana health checkup tawki thormasiga mari leinana Hops Rehabilitation Center gi pastor Hempholuna media da phungdolakpada ngasi Hops Rehabilitation Center asida leiba nisagi pakta tawruraba mioi singda tha kudingi health checkup na chingba sing Pangthopi bagal loinana 43 Assam Rifle na nisa chaba singbo nisadagi kanaba atopa mateng kaya amaso pangbi haibagidamakta thagatpa phungdokhi Thawa district ki khangabo kendra gi manung chanba Wangbal Gram Panchayat na konba Uyal Water Supply Scheme na district segi ahanba 24/7 miyam da ising piba water supply scheme ama oire haina laptop piramagi matung ina hojiksu miyam da pungkut mari ising piba ngamdaba leiti adumabu thawaldam mafawdam da ising thingatuna leibana khudong chadaba khara mayoknabadi lei haina VWSC gi chewraman hairi
Village Water and Sanitation Committee VWSC Uyalgi Secretary Aits Jivan Singhana Thadrokpa Cherolasina Makhatana Hai Uyal Water Supply Scheme na Miyamda Pungkun Mari Ising Piba Ngamdre Haina Uyalgi Praza Section Kharana Pungdorokpa Wafam Adu Committee na Lumna Longzai Hairaduna Committee na Miyamda Pungkun Mari Ising Piba Ngamdaba Leite Adubu Watson na tar naina ising thariba city praza miyamgi isingi awatba leitanaba hotnakibani haidi haujisu makhatana miyamda pungkut mari ising phanghanba ngambagi sakti committee de lei adumakbo scheme asegi water body oiriba pukri asi kangsilapana maram oiduna miyamda pungkut mari ising phanghanbadi khudong chadaba kaya committee da mayoknai miyamdasu awaba mayoknarapa yai khanbadagi tar naina thabani haidi Cherolasina Makhatana Hai Isingi Award Pasi Cook Nabagidama Tawada Project Stock Tokuna Ladiba Isingasi Adumatamda Amutang Tabiratuna Prazali Sinkayagi Awabasi Kokanbinaba Marinaba Water Resource Minister Gi Pungin Susinsilagli MPS Films Production Gi Anishuba Oina Putokadoriba Manipuri feature film Mangagi Yaifa Thoni Thoram Gase Manipur Press Club Ta Pangtokre Maisnam Ombi Sanamachana producer Oduna Putokadoriba film Asi Ozit Babu Nithauzana direction Piba Galoina Mapungoina Selaiba Amadi Bijuna Sakam Langadori Pulwama da Jathakiba terror attack Maro Eba Kusin Taurangto Kiba JSE Muhammad JEM Gate Miyoi Ama South Kasmegi trial area da security na Katuna Hat Krihari February Taramari da Tokiba Pulwama terror attack Aduda suicide bomber Aduna Sisna Kiba Gari Adu Mudasir Ahmed Khan allies Muhammad Baina arranged Tokibani Hari Kutukna Kibam from Adudagi assault rifle Yauna Kulakiasu security forces na Pangre Muhammad Baiga suicide attacker Adil Ahmed ga e Pau Pongni Haidi Pulwama district ki Tralgi Pinglis area da terrorist sing Lady Haibaki Pau Panguna security force na operation Adu Lokakibani Kutukna Baduda Mudasir Ahmed Khan Amasung Pakistani terrorist Ama Hakibani Indian Army General Kovsky Commander Kanwaljit Singha Dilona Haikibada Pulwama Eteki Matong Pungcha Magimanunda JSE Muhammad Ki Luching Basing Lotokani Haibo Wafam Laikravani English Singani Tarataruki November Nipanda Prime Minister Narendra Modi na Lupa Chonga Amasung Lising Amagi Note Sing Roi Haina Lautokiba Matamda Reserve Bank of India RBI Board na Point Mari the Yaning the Fundoki Haibo Wafam RTI Magi Pakumda Fundorakre PM Modi na television da Lebaki Miyam da Kango den Lauto Tringegi Pung Ani Minute Mangagi Mamanda Central Bank Board ki meeting Ama Funky Board ki approval low Tringeda Hana Lautokibani Haidi RBI Board ki approval adu December Ani the Piki Demonetization Tawagi Wafamado RBI Board Amasung Center Gi Marakta Tataru Kanaduna Laki Hari Aribada Maroba Umana Pizari Candidate Senator Wadaba Madi Taway the Batabak Singing Matanga the Iona Lautokre Mikhalgi Korok Katak Chanakibadagi ST Demand Committee Action Work Sing Matamkaragi Oina Tokli Hari Demonetization Lautokibagi Matanga Center Ka RBI Board Katataru discussion Tauki Nasi kita magtadi pau damatang sida loisere mi dabiri besembo umukan nak